Gari huranba amadi drug yonba miyoi ani Thaubal District Police na drug sungbada sizinaba potlam kayaga konana fare. Faraba miyoi ani adori Thaubal Moizing Awang Laikai MD Rasid Ali Chahi Kuntragani Thoi Apokpa Khairudin Amadi Yairipok Kekru Makha Laikai MD Firoz Khan Chahi Kuntraga Mapan Apokpa Ajijur Rahman Kawi Hai. Imphal East Narcotics Women Police Imphal East ki combined team na nupi ama WY tablet listing amaga samnga amadi heroin number 4 gram kunithoi ga kona na fare. Police na faraba miyoi adudi Sabita Elias Ibam Chahi Kuntra Apokpa MD Jabar Khelgaw dagini hai. Republic Day nakselakpage iroina na Imphal West Commando na Thangbaiban Laurung Pure Laikai Thangbaiban Polem Laikai Thangal Bajar Dharmasala Nagamapal site Boragali Ngarigali Naganala amadi Dalal Crossing ki akoiba mafam singda paksana combing operation chachakhre chingnaba miyoi taruk police na lokhatkre. Ngase ayuk Mumbai Bhubaneswar Lokmanya Tilak Express ngase ayuk Odisha gi Katak manakta port puba train amaga thengnabadagi gurung chatpada bogi mangada tongba miyoi nifu asok apan nangkhre. Asok pasing adugi manungda miyoi taruk ki phibam aruba phibam da leiri hairi. Khudong thiba asi Salagaon amadi Nerugundi station anigi marakta ngasi ayuk pung 8 lom taba aduwaida thokhibani hairi. US ki President Donald Trump na ahanba tangka ki oina sahi ani chupna ungkhatnaba leiruraba matungda ahanba oina China ga khwaidagi chawba lalon itiki yana cherol ama sign tawkhre. Laibak anigi marakta sign tawnakhiba adu Trump amadi China gi chief trade negotiator Liu He ga Paugi mifam amada laibak anigi marakta tonganba miyoi kiana chona tinba apogi mifam amada tawkhibani. Ahanba tangkakta US ki campaign singna China na saba potlam singi kaithel hangdokpa amadi China na $1 billion chawhumfugi America da saba potlam kaya laiba haina yana ki hairi.